ningsing lubada yamna akiba tu chungba wari ne angan ba matamdagi Burmese lanmi sing amasung Manipur lanmi sing Burmese ningthau Manipur ningthau sing lan taunaduna lai lan kaya ama sokna khibaduda khwaidagi akiba phangba aki tujungba wari kaya na thanba lan ase 1819 gi lan adune matam aduda Manipur laibakta ningthau marjitna Manipur gi ningthau oina panba matamne Burmese lanmi gi general mingi mala bandulana lusingduna 1819 da lan tasilaktuna 1819 dagi 1826 power se Burmese lanmi na Manipur gi laibak punnamak loksin bagumna palame Chahi Taret asi Manipur gi powari da amamba matam haina su khangnari Chahi Taret asimak Chahi Taret Khuntakpa haina khangna duna lae ningthau marjit phawba Burmese singi akiba lan aduda lanjen aduna kasar yauki mahakta natana ningthau machin manau Georgit amasung Gambir Singsu kasar lamdam da changjafam lodun laiki March 5 1824 da British singna Burmese singa ahanba oina lan sokna ba haurakhi matam asidani hai singlaba Gambir singna British singda mateng pangduna Burmese sing Manipur dagi tanthokna ba hona khibasu Captain Grant ki kaman makhada lanmi lising ani galoinana Gambir Singh yauna awa singi mathakta lan tasinduna Ningthi Turel phawba awa lanmi bu British singi mateng loinana tanthokki lan adumaktadagi Manipur gi nongpok thangba semina ase Ningthi Turel na oiki Chahi Taret mapung phana awaba taraklaba Manipur gi praja singbu kanki February 1826 da British Singh amasung Burmese anina da yandabu peace treaty shahi taunaduna ahanba Anglo Burmese lan loisinki matam adudagi Manipur gi ningthau ase Gambir Singh na oiki wari asimak khajiktang sandokna tentakna thamjarake ningthau pamaibana Manipur gi ningthau oiba matamdani Burma da Tongo dynasty haiduna South East Asia gi oina khwaidagi chawba amasung khwaidagi mapangal kanba empire ama leiramme adubu bayin nong ningthauna siraba matung sahi 19 muk leiragadi mapangan sontharaba Burmese leingak oiramme 1720 da ningthau pamhaibagi coronation loiraba aduaida ningthau ga loinana lanmi singna toina landabadagi 1730s ki aduaida ningthau pamhaibagi landaba aduda Burma gi mayai thangba saruk phawba yosinlami haibagi wari lei wari asi khara samjin labada ningthau pamhaibagi matung ningthau Gaurasyam Chitchai Chingthang Khomba Rohin Chandra Madhu Chandra Chorjit laikre ningthau pamhaiba Maharaj Garibani was haina su khangnariba Manipur gi ningthau aduna Burma da lan tasinduna Burma rom da pak chawrabalam kabo tampak yauna lausin lambagi wari leire adubu matik mayai leireba ningthau asina laikhidraba matung Manipur gi ningthau macha singi ningthau phammunaba charangnaba yetnaba kaya ama thoke matam aduda Burma da alungpaya kauba akanma misak amana Burma gi Konbong dynasty gi ningthau oike Amaromda Manipur gi ningthau konung gi sarangnaba marakta ningthau macha singadu makhoi gi yanaba wafam amagi makha ponna sahi manga ningthau amuk oinaba haina yanakhe ningthau Chorjit na ningthau oiraba matung haina khiba matam hentoktuna ningthau oiduna laike ningthau macha marjit na awa ningthau gi mateng lauraga yanaba kharagi matung inna ningthau Chorjit pu tanthoklaga Manipur gi ningthau oike awa ningthau na mateng pangduna ningthau ohenbiriba Marjit ki mathakta lan amuk tarsinlakpagi maram ase Burma gi khwaidagi aroiba dynasty Konbong dynasty gi anauba awa ningthau gi coronation numit aduda ningthau Marjit su yanakhiba matung inna saruk yaba lakadabane haina khiba adu maram ama tapidana ningthau Marjit na satkhite amade awaga Manipur gi ningthau Marjit ka yanakhiba yanachubi adugi wangmada maning makha tamba laibak amadona marum dom panbagi mong ama oina laike ningthau Marjit na awa ningthau gi thoram chattaba adumak Burma gi mayokta leire haina khiba wa inde haina loduna lan taunaba sem saduna lanjang lakhi 1819 gi poinu gi tarani thoni panbada Manipur da awalanmi masing yamna laktuna landaba haurai ningthau Marjit phanaba kanna honarabada ningthau masamak kiduna kasar lamda lanjenduna laiki mada natana leibak asida leiramba miyoi ayamba kasar lamdamda lanjennaduna lainakhrabada chenba ngamhodaba Manipur da asumak leyoba miyoi sing yamna tamthina Burmese lanmina otpanaiba chathaki haibagi wari leir paktaknana otnaiba lanthum sanalupa namduna lauba piyu yadragana hatpana singba tauki haine hojik phawbada wari naribada awala lakle hairabadi yamna kinarame
thongnau amata phattaba ka achouba amada Manipur dagi kasar tanna lanjenba ngamhaudraba nupi amade angang sing pulap hoijinduna morok mai tharaga sor honba wahanduna amadi ngamhandaduna hatpagi warina singba leikhi aduga lamdam asigi nupa singna makhut khubakta yot lengduna Burma da lanpha oina sasan hoibadona pareng hoiduna pukhibagi wari lei Thaudok adumakni awal landa Khubak Yairi Lengba haiduna ahal laman singna libiramba wari dumak chaurakna miyoi lakh ahum lising kuntramuk henna lanpha oina pukhibagi wari leiri matam asida Manipur tampakta leiriba miyoi sing manak nakpa chingi khulsing amadi umang wamang singda lottuna leinaki tampak lamda supnagi miyoi lising animuk Burmese singna pak sanna Manipur gi laibakta laingak laba matung ngakpi sanbinaba leitraba praja singi mikap mingau kol ningthau oining bana ngawrba ningthau macha singna kasar lamda chen khrabada Rohin Chandra gi macha Hira Chandrana 1820 da Burmese lanmi singi mathakta aronba lan hauduna guerrilla warfare chathakibagi wari sulairi tongan ba arot palan phamda lumduna Burmese lanmi singi mathakta lan chathaduna masing yamlaba Burmese lanmi kaya hatkibagi wari leiri adubu kaina thangda mahaki arot pa landa adu lamdam masibu losinduna leiriba Burmese singna khanglakpa amasung Burmese lanmi singi chana thaknaba walakpadagi Burma dagi masing yamlaba lanmi amuk thajin laktuna sana Hira Chandra gi aronba amasung arot pa landa adu namthanaba honarakhi Hira Chandrana mahaki punshida ningthau phamgi kalakpa laikide mahakna ningthau oibada chap chaba magun chelabsu ningthau pham laukhide amasung oikhide mahakti maraibak majati bu ningba nungsiba miyoi oikhi adumakna Burmese singna Manipur sing otpa neiba si yengduna laithokpa ngamkhide adumakna mahakna mahaki lanmi chanipan semkattuna Burmese sing tanthoknaba honaba oina arotpa landa kaya si chathakhibani mahak masa lottuna Burmese lanmina maitai nupi sing lauduna leiba yumda changni phini amagum changduna aronba landagi aronba warol haiduna maitai nupi singbu matam amadi mafam takpiduna namduna mapuroiba oiriba Burmese singbu mathang nupi sing aduna halhanki thawong adumak Purnima gi ahing nongyaida moibung khongba makhol hekta baga tumduna leiriba mapuroiba singbu thangna thinduna halhankibani amaromda matam maduda Lord Hastings na British India gi Governor General oirakpa matamne Burma gi Konwong Dynasty gi Burma Empire gi mating leiba mapangan kan khalakpa hengkalakpa me makhoi gi lam masi Manipur lawsin laba matung Assam amasung Shillong gi mafam phawba yauna lawsin laktuna kasar phawba lan changsil lakpa gi wari lei matam maduda kasar da panjaramba ningthau Govind Chandra gi mathakta Manipur laibakta gi chenkhiba ningthau macha sing aduna landa sanduna Govind Chandra ningthau phamda gi lawthoktuna kasar ahum thokna Chorjitna luchingba ama Marjitna luchingba ama Gambir Singhna luchingba ama oina laibak adu ahum thokna kai 1823 da Chorjit amasung Marjit pu khudum chanduna Gambir Singhna kasar da pale asigumba yanadaba tangdu laitadaba mawong amade Assam yoksinna Burmese singna khudum chanchilakpa asida mikupna hum singna kasarda leiriba British India ge lanmi sing amadi officer singna sem saduna laike haibaga tawbaga 5 March 1824 da kasarda Burmese singna landa salaklame madugi landa adudagi ahanba Anglo Burmese land British amadi Burma anigi marakta soknaba ahanba land adu mayon chongba hauki Burmese singi mayokta British singna kasarda panduna leiriba Gambir Singha punduna apunba lanjang changsin minaduna thengnanaba haibada Gambir Singna yaraduna kasar ki lan adu lan thengnaki British ki lanmi amasung Gambir Singhi lanmi chamnga ga loinana punna Burmese singi mathakta lan soknaba hauki British singhi awabada mateng pangba amasung thauna phaba amasung haiba inba matau aduda British officer singna Gambir Singhi matau adu peladuna matung tabada mateng pangnabagi apamba phongdokhi amasung Gambir Singhi matau adu khangladuna tung koina mateng pangnaba amasung British singda yamna kanagani khanduna yana warol ngangladuna British ki alai ama oina lainaba hainabada yanare langi matamda angama mateng pangnaba lanmi amasung khulaina singba mateng pangnaba haiduna yanarabada 1824 da British government na selecta leiriba Manipuri singdagi sagol yangkhai amasung lanmi sahum khangattuna Gambir Singhi lanmi semgatnaba Gambir Singda ayaba pire British officer Captain Grant amasung Lieutenant R.B. Pemberton na lanmi sing adugi thaksi kasi tambiba amasung langi thawong tambiduna lanmi sing adu semgatkhi lanmi sing adubuni Manipur levy haina khangna khibasu British government na lanmi sing asigi achangba senpham amasung langi khulaina singba loina pikhi
Ningthau Masa Narasinghana Manipur Levi Kauba Lanmi Tengol Adugi Makok Oiki British officer Ani Adugi Hai Sing na Taklaba Training Loiraba Hai Sing Laba Lanmi Tengol Asina 17 May 1825 ta Salet Thoudoktugi Burma na Paisinduna Laikraba Manipur Tamna Lakpa Horai 10 June 1825 ta Manipur Tampak Yausinlaktuna Nunga amasung Mayang Kainau da Lairiba Burmese ki Tengol Saduna Lairiba Mafam Anibu Manipur ki Lanmi Sing Aduna Kudum Chanchinle Matangi numita Imphal Yausilaktuna Yengbada Burmese Lanmi Ayamba Manipur Konung Thoudoktugi Chen Khiduna Ihang Hangna Lairamni 1825 ki June adudagi Manipur ki Ningthau ase Gambir Singh na oire Ningthau masana amadi Lanmi Singh punna Burmese Singh na chen kiba maikai adu tamna tanaduna Kabaw tampak amasung tamuna singba mafam lausinnaba honaba lepkhite Ningthi Turel lanthok Burmese ki kem saduna lairiba Tengol ama amuk thengnaduna landa sallaga lausillaba matung lanfa oina pukhiba Manipuri chani rom kankhiba ki wari lai Olakpa chahi 1826 ki February thada Gambir Singh na Kabaw Valley amuk hanna Manipur ki oina lausenduna Ningthi Turel gi yet thangba torbanda Manipur ki langam phiral yungduna Manipur ki lam seminar amasung mai pakpa adu utkhi Madumakna Manipur ki Chahi Taret Khuntakpa ki aroiba numit oike adum tona maikai amaromda Burmese Singh na kasarda March manga 1824 da lanta silakpa adudagi hauna British Singh na maikai kayadagi Burmese empire namthanaba hon aduna 24 February 1826 fawa chahi ama tha taramathoi numit taramapal changna lan choknaraga kaina thangda British na ngamduna British amasung Burma ani gi marakta shoknaba ahalba lan oiriba First Anglo-Burmese Lal ase Treaty of Yandabu 1826 sahi taunaduna loisinke lan asiki compensation oina matam aduda 1 million pound sterling gi mamal oiba lanthum Burmese empire na British ta piba taki madudagi British empire gi mapangal ase asum sontharakhi Chahi Taret chupna Manipur da Burmese lanmi na pankiba matam masida Manipur da chaurakna mioi lakh manga muk hatkibagi oithokpa lai haina thajanari Manipur ki sel thungi pibam kham theng awaba oiki Lairamba yum amadi laisangna chingba ayamba mangki Lauba yaba sana lupa lanthum punamak Burmese Singh na namlo lauduna pukhi matam masida Manipur dagi Assam Tripura Kasar amasung Bangladesh da lanjanna kiba mioi ngasisu hari ba mafam sing asida khulta aduna laihori lanpha oina Khubak Yairi lengduna pukhiba isil inau sing Burma da khulta aduna lairi Matam adudagi hauna Gambir Singh na Ningthau oijarabasu British ki khut changba Manipur laingak ama oire madumakna 1891 da Manipuri Singha British Singha amuk yanaraktaduna the first Anglo Manipur Lal thoki Lal adumakni Khongjom Lal haina su khangnariba Chahi Taret Khuntakpa amasung Burmese amasung British anina Treaty of Yandabu sahi taunaraba matungda Gambir Singh bu official oina Manipur gi Ningthau oiduna panlabada Chahi Taret aduda Manipur laibakta lairiba mioi masing kham thengna hanthakhiba adu hengatnaba Ningthauna missing yamnaba nupa nupi yumban bagi matamna chingba chana phathap kaya semduna missing yamnaba katna honakhi haibagi wari na chingba lairi Wari ashira chitha nanda hoba haibada henjin kiba wal hoba na chingba yaurabasu pumnamakna ngakpigani tongan ba reference amadi source sing laijaraga lijaba haijaba tamjaba warine pumnamakpu thakotchari